Manipur gi Leingak asi arambai tengolna Pairabra Nattraga Kanana Sasan Touribano haina LUC na thadorokpa cherol amana hanglakli. Manipur da itat tattana kanagumba kharagi thawin sin manba mawongda community ani gi marakta nungsinadana wasing chep thaba leptri ngasi maksu mitai pangal nupa macha amana mitai nupi ama koigi hairami amadi khutsa sangi haibagi wahauda nupa macha adubo khong khutta yopi yeiraga akan mawongda otpi naibiraba matung arambai tengolna police station amada sinarakhi. Police station da khutsinabagi lambida Islam dharmanna tukat chanariba oksa ahingba sadum singma namfu da pijaraki haiba amadi Islam religion chatpa singi senglaba mafam ama oiriba masjid ta dharma gi luchingba sing amadi imam sing na mitai nupi sing koigedabani loina na mitai gi khongul muthatnaba hotnagadabani haiba wafam sing namfu da haihan laga video namduna circulate torokpa asi Islam dharma chatliba muslim mitai pangal sing amadi Islam religion bu phongna singnabani haina cherol asina makha tarak Masigumba mathong huktaba thawong asi akan mamawongda condemn tawi Manipur gi chief minister nasu kangluk ki marakta singchep thariba miyoi khutpu sing asigi mathakta law gi matung inna chairak pigadabani arambai tengolna tamthina otpi naibiraba matung police station da sinaragi hairiba asi leba asigi law and order asi law enforcing agency ama oiriba Manipur police na Pairabra Nattraga arambai tengolna Pairabra haina hanglakli Lo khutta pairaga mi amabu mara leire hairabasu hekta otpi naibiba amadi dharmana yadaba mawongda oksa namfuda pijarakpa haiba asi miyoi adubu warak watembagi mingda Islam religion bo atamnana singnabani haina lawfam thoktabra mitai furupu muthatnaba mitai masing hanthanaba amadi mitai nupi singu pangalna launaba Islam dharma gi masjid ki imam sing amadi dharma gi luchingba singna miyam da haiduna namfu da hayanba amadi video circulate tawrakliba asi arambai tengol da kari evidence lairabano natraga kari wakhalon dagi atamnana hayanlibano haibase mayek sengna sengdorakadabani haina cherol asida palli Arambai tengolna video circulate tawrakpagi intention karino masina Manipur da nungsi chanana khundaminariba chamjaraba miyamgi marakta khaibum taraknaba singchep thaba oina thokhanle aikhoina lam henba oktaba nupi angang da khut sangba mi amatabu kankhatpa leite kansu kankhatloi nupa macha aduna mara leiramba taragasu logi matung inna chairak pirapiramba taragadi Lilong United Club amadi pangal khunaina support tawramgadabani Adubu Islam dharma gi chatna kanglonda khut thingjin lakpa amadi dharma gi luchingba singbu kaisu leitana lana uhannaba sinlakpa thawong asidi matam chuppada Lilong United Club na madugi mayokta lepkani haina tirol asida palli